yamna nuaite Chesam Abdul Kadir asi baksang oina phangi habdu ko ada akhoi gi Manipur gi chatna bi oina haigadra incident ama thokpa khudingi communal gi issue oina ka sagat pagi mo ma leibasi nakal khuding makte ni ko masida ama khatang nate ina haise ai makhata na haijar ke video si loina yegminasi share su to bi si gi video si ko communal gi poto madu gi haibasida aina hajinim se share to bisi hek uba mi khudung na share to bisi atai te video mayam ma hekta share to bi yawi si gi mata si gi video si ma share to haningi ko maitai na su share to biyo pangal na su adagi cookie oiro naga oiro hek uba mi pumna na masi gi video share to biyo si ma han thamjagi auba mi khuding mana achumbadi achumbani aranbadi aranbani dum haiminasi si gi pot sim thamjage sida aina haining base akhoi gi hairiba yumnam huidrom hairiba mafam se sida leiriba mi pumna mak natraga lekai do pulap so ai haijaroi mayam ngakpi gani area du kadai wai dono kadom dono haibu so ai sapsana di khangjadi tobo tobo haujiki incident sida chenari ba particular oina ko mi khara khatang ni chenaram do se khun lekai ama pulap chenara ba khoigi mi ama bhaba da pulap heta chenaram gani haibudi adamai natabani mi khara chenaram doini ada chenari ba mi sing do 2025 ta ne ba leiri se akhoi ni hingi se police station amaga lei haibase khangdabra ba like lai sugi mangan ga sungyo yodaba mi sing oibra ba ha kari gumba phattaba mi ama lai moigi narrative to huran bani kan haibado huran bani haibado moina haibado ngahaktang yara se ba ai makhadi tara ki ko ado ngahaktang akhoi yara se ba moigi narrative to summe khala se huran bani haire ado huran ba mi am laktar ga di phu saidana khara tawtara ga su madu kadai de sinagada gi haibagi idea do phobal itaba madu gi common sense phobal itabra like lasu phanyam na tamdre hai taraga su akhoi gi masida common sense na khangbani na police station amagi makhada di any jaga ama se police station amagi makhada di leidoini maduda sinagadamni haibagi idea madugi knowledge phobal itabra ba karamba jiba singnu ko adagi huran bane na haibado mi se hato akanda sira matung is da khumak pa yaroi hairak pa yaroi haibagi matang huran bani he haibasi hoi maduda ai marai tawroi huralam de urudamni na marai tawroi haibe yoni tawbatabu hairiba misi mayam ga mimana daba mini photo khatang share tor ba matam du su magi mit yeng na yeng lai riba mawong mataw du da su haipet ubadu khangba ngami ko mi any person am uba matam da khajik tang masi magi se mawong am tawi haibu khangani adubu maduda interact tawruriba mi sing du na di soidana khangani ba phuba chaibo ero hurala me harase mogi narrative tu matung ko mada phuba chaibo ero natraga wahang pa hong tawbo ero haipetang interact matam da he masi de kenom tawi he mayam ga manada mi oi male amaina khangadam natraba khangam gani khangdana maram sunglei leiti ko madu yu nonga pungtak thakchalaga gyan men ta dana ka tawraga leramadi khangdre madudi khangdre ko normal oina hairiba mi sig interact to matam da yam line khangane any xyz person amana interact to matam da yam line khangane aduna aina hajening budi huran bu hurala me hai taraga su masidi mimana da mini ma je kanom tawi kadai dino kamai tawna thiraga mayum da sinaki sira police ta kausira police ta taksira amaina tawgadab du da noine heta deida tawrakanda kayam yamna nungsidaba kayam yamna hatred no balai risina koktu da aina haning base akhoi manipur da leiribe issue mayam se masi wat lena khanbraba ha cookie ga su lan tawi adagi akhoi gi kai haitare ising ichau su thoi adagi ngarang nan ta su akhoi gi sanani akhoi cabin crew oiba ani leikidaba yauri adagi akhoi now Deepak BSF oiba kuidri ngarang hantani Pakistan ga lan taw gnen to bada leikidaba sumai taw dana masi khatang natna masing se akoina thabagi loiba nairoi daba problem mayam leibase masi da problem se watli akoi thamoi se chakadaba incident mayam se wat leina khanbra mima nadraba mi ma du phawbada ko madu de hetta akoi ki karisu leitaba maral lama pisal laga haigadra natraga karino ma tawra kan de hetta mi se hatok pangam mi ba thamoi se karma thamoi no aina haning badi aduga masidi da communal sagatpi matang sta yam tang haijage 80 gi mi khara phai hai ko 80 haibasi yamna achoba organization na moina lei akoina social media da khangbadu gi matungina akoi gi leibak ki issue kaya amadu su ko awa ana kaya amadu su moi mang tharaga kano lead tawrakanda akoi gi mating taw mayam su adum thengni ko akoi gi hada katang ising chawi da ka mating tawdan khotan tawki sin no mayam ma uki ko adubu achoba organization am oibanina mi lising yang khayung phumuk lei madai hena lei ko admaina haiba su hek thengni mayam leibani na lam hen tu hon ba mi khara di choidana yaur am ba yai ko mi khuding is loina control tawra kanda hekta yamna maram mok mi ngak ta loina yaugani haibadi leitabni na madui manung de yaur pa mi amani hojik
ꯄꯨꯂꯤꯁꯅꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯅ ꯑꯗꯨꯝ ꯇ꯭ꯔꯤꯠ ꯇꯧꯁꯦꯕ ꯃꯤꯍꯥꯠꯄꯗꯤ ꯃꯤꯍꯥꯠꯄ ꯑꯣꯏꯅ ꯑꯗꯨꯝ ꯇ꯭ꯔꯤꯠ ꯇꯧꯁꯦꯕ ꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯠꯇ꯭ꯔꯒ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯗꯨꯗ ꯌꯦꯡꯗꯕ ꯃꯤꯍꯥꯠꯄ ꯍꯥꯏꯕꯗꯣ ꯃꯤꯍꯥꯠꯄ ꯍꯥꯏꯔꯒ ꯂꯣꯏꯁꯟꯁꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯣ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯂꯤꯃꯦꯟꯗꯣ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯦꯂꯤꯃꯦꯟ ꯍꯥꯏꯔ ꯂꯣꯏꯁꯟꯁꯦꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯣꯏꯅ ꯆꯠꯂꯣꯏꯁꯤ ꯃꯩꯇꯩ ꯄꯨꯂꯞꯇ ꯑꯣꯏꯅ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯍꯥꯏꯅꯤꯡꯗꯦ ꯃꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯤꯗ ꯑꯦꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯖꯒꯥ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯐꯕ ꯐꯠꯇꯕ ꯂꯣꯏ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯇꯥꯔꯒꯗꯤ ꯍꯨꯟꯅꯕ ꯇꯥꯔꯒꯗꯤ ꯂꯣꯏꯕꯁꯨ ꯅꯥꯏꯔꯔꯣꯏ ꯀꯣ ꯃꯔꯩ ꯌꯦꯠꯅꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯇꯧꯕꯇꯕꯨ ꯑꯩ ꯁꯤꯗꯩꯗ ꯑꯃ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯩꯅ ꯉꯔꯥꯡ ꯏꯚꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑब्ꯗꯨꯜ ꯀꯥꯗꯤꯔꯁꯦ ꯊꯤꯕ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯪꯅꯕ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯉꯔꯥꯡ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯁꯤꯌꯔ ꯇꯧꯖꯕ ꯃꯇꯝꯗꯨꯗ ꯃꯗꯨꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯤꯗꯩꯗ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯤ ꯇꯦꯟꯁꯨꯕꯝ ꯍꯥꯏꯕ ꯑꯃ ꯀꯣ ꯁꯤꯗ ꯇꯦꯟꯁꯨꯕꯝ ꯍꯥꯏꯕ ꯑꯃ ꯁꯤꯗꯩꯗ ꯁꯤꯒꯤ ꯃꯤꯁꯤꯅ ꯀꯃꯦꯟ ꯇꯧꯔꯤꯁꯤ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯁꯦꯕ ꯑꯩ ꯁꯤꯌꯔ ꯇꯧꯔꯛꯀꯦꯀꯣ ꯍꯨꯔꯥꯟꯕ ꯌꯣꯛꯄ ꯖꯥꯇꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯄ꯭ꯔꯦꯖꯦꯟ ꯇꯧꯕꯗꯨꯗꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯐꯪꯅꯕ ꯊꯤꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯗꯣ ꯑꯗ ꯍꯨꯔꯥꯟꯕ ꯌꯣꯛꯄ ꯖꯥꯇꯤ ꯑꯗꯩ ꯃꯈꯥ ꯇꯥꯅ ꯀꯃꯦꯟ ꯑꯃꯈꯛꯇꯪ ꯅꯠꯇꯦꯀꯣ ꯍꯨꯔꯥꯟꯕꯗꯨꯔꯣꯏ ꯍꯨꯔꯥꯟꯕ ꯌꯣꯛꯄ ꯇꯥꯔꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯦꯡꯉꯣꯕꯀꯣ ꯁꯤꯒꯤ ꯃꯤꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯑꯁꯤ ꯊꯤꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯃꯥꯁꯦ ꯁꯣꯏꯗꯅ ꯆꯦꯟꯅꯔꯝꯒꯅꯤ ꯁꯤꯒꯤ ꯃꯤꯁꯤ ꯃꯥꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔꯤꯅꯤꯅ ꯃꯥꯅ ꯎꯔꯝꯕ ꯌꯥꯏꯑꯕ ꯃꯤꯁꯦ ꯃꯥꯅ ꯈꯪꯉꯒ ꯍꯥꯏꯕ ꯅꯠꯇ ꯇꯥꯔꯒꯅ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯍꯨꯔꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦꯕ ꯃꯤ ꯃꯌꯥꯝꯁꯤꯗꯤ ꯈꯪꯗ꯭ꯔꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯗꯤ ꯈꯪꯗꯦ ꯁꯤꯒꯤ ꯃꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅ ꯅꯨꯡꯉꯥꯏꯇꯕ ꯇꯟꯖꯥ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯌꯥꯝꯁꯤ ꯁꯤꯌꯔ ꯇꯧꯅꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒ ꯇꯧꯅꯩ ꯇꯥꯂꯛꯁꯤꯗ ꯍꯨꯔꯥꯟꯕ ꯌꯣꯛꯄ ꯖꯥꯇꯤ ꯍꯨꯔꯥꯟꯕꯗꯨꯔꯣꯏ ꯍꯨꯔꯥꯟꯕ ꯌꯣꯛꯄ ꯇꯥꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯈꯪꯕ꯭ꯔꯥ ꯁꯤ ꯃꯥꯅ ꯁꯣꯏꯗꯅ ꯈꯪꯉꯝꯕ ꯇꯥꯔꯦꯕ ꯑꯗꯨꯅꯅꯦꯕ ꯃꯥꯅ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯍꯥꯏꯁꯤ ꯁꯤꯅꯦꯕ ꯍꯣꯏ ꯆꯨꯝꯃꯤ ꯁꯤꯗꯩꯗ ꯃꯨꯁꯂꯤꯝ ꯃꯆꯥ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄꯗꯒꯤ ꯃꯨꯁꯂꯤꯝꯒꯅ ꯍꯦꯟꯅ ꯅꯛꯅꯕꯗꯨ ꯑꯣꯏꯔꯦꯗꯅ ꯑब्ꯗꯨꯜ ꯀꯥꯗꯤꯔꯁꯤ ꯃꯨꯁꯂꯤꯝ ꯑꯣꯏꯕꯅꯤꯅ ꯃꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯆꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯀꯩꯀꯩ ꯈꯔ ꯍꯥꯏꯔꯛꯄ ꯇꯥꯔꯒꯁꯨ ꯃꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯦꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯨꯂꯞ ꯄꯨꯟꯁꯜꯂꯒ ꯍꯥꯏꯕꯗꯨꯗꯤ ꯑꯃꯁꯨ ꯑꯩꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯦꯕ ꯑꯗ ꯁꯤꯗꯩꯗ ꯖꯥꯇꯤ ꯑꯅ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯤ ꯅꯨꯄꯥꯁꯤ나 ꯇꯦꯟꯁꯨꯕꯝ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯀꯔꯝꯕ ꯖꯥꯇꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯈꯪꯗꯦ ꯀꯔꯝꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯃꯤꯁꯤ ꯍꯨꯔꯥꯟꯕ ꯌꯣꯛꯄ ꯖꯥꯇꯤ ꯍꯥꯏ ꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦꯕ ꯀꯝꯃ꯭ꯌꯨꯅꯦꯜ ꯁꯥꯒꯠꯄ ꯍꯥꯏꯁꯦ ꯍꯦꯛꯇ ꯁꯤꯗꯩꯗ ꯃꯨꯁꯂꯤꯝ ꯃꯆꯥ ꯈꯔꯅ ꯁꯥꯎꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏ ꯍꯥꯏꯔꯀꯥꯟꯗ ꯃꯗꯨ ꯈꯛꯇꯪ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯅ ꯎꯕꯁꯨ ꯂꯥꯟꯒꯅꯦꯕ ꯀꯣ ꯁꯤꯒꯤ ꯃꯤꯁꯦ ꯃꯁꯤꯃꯗꯤ ꯌꯥꯔꯒꯗꯤ ꯀꯃꯥꯏꯅ ꯊꯤꯗꯣꯛꯄ ꯌꯥꯕꯅꯣ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯆꯪꯉꯀꯥꯟꯗ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯃꯇꯝꯗ ꯁꯤ ꯃꯤꯁꯦ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯄꯤꯅꯕ ꯑꯃꯗꯤ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯅ ꯊꯦꯡꯅꯕ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯃꯤꯁꯦ ꯃꯁꯤ ꯄꯨꯊꯣꯛꯄꯤꯌꯨ ꯁꯤꯒꯤ ꯃꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯥ ꯍꯥꯏꯁꯦ ꯈꯪꯉꯒ ꯍꯥꯏꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯦꯟꯅꯔꯝꯕ ꯌꯥꯏ ꯆꯦꯟꯅꯔꯝꯗꯕ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯁꯨꯃꯥꯏꯅ ꯌꯥꯝ ꯈꯪꯕꯩ ꯃꯑꯣꯡꯗ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯤ ꯃꯣꯏꯒꯨꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯅꯦꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯋꯥꯀꯥꯏꯁꯤ ꯉꯥꯡꯅꯔꯀꯥꯟꯗ ꯃꯤꯅ ꯊꯃꯣꯏ ꯆꯥꯛꯑꯒ ꯁꯣꯛꯑꯒ ꯂꯩꯔꯤꯉꯩ ꯃꯊꯛꯇꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯟꯕ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯇꯧꯕꯁꯦ ꯁꯨꯝꯕꯁꯤꯗꯒꯤꯅꯦꯕ ꯂꯥꯛꯏꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯂꯩꯈꯤꯗꯕ ꯃꯤꯗꯣ ꯃꯗ ꯆꯦꯟꯅꯔꯤ ꯃꯤꯁꯤꯡꯗꯨ ꯇꯟꯗꯤ ꯐꯪꯐꯝ ꯊꯣꯛꯄꯗ ꯐꯪꯖꯔꯁꯅꯨ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯗꯨꯗ ꯉꯁꯥꯏꯒꯤ ꯁꯣꯛꯏꯕ ꯀꯩꯅꯣꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯏꯖꯟꯕꯁꯦ ꯁꯨꯝꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯣ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯃꯩꯇꯩꯗꯤ ꯑꯔꯥꯝꯕꯥꯏ ꯈꯛꯇꯪ ꯑꯦꯇꯤ ꯈꯛꯇꯪꯗ ꯑꯣꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯑꯦꯇꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯦꯇꯤ ꯄꯨꯂꯞ ꯍꯦꯛꯇ ꯃꯨꯁꯂꯤꯝ ꯃꯆꯥ ꯎꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯗꯨꯃꯛꯁꯨ ꯑꯣꯏꯔꯣꯏꯅ ꯈꯜꯂꯤ ꯀꯣ ꯑꯣꯏꯐꯝꯁꯨ ꯊꯣꯛꯇꯦ ꯀꯣ ꯃꯤ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯂꯝ ꯍꯦꯟ ꯇꯨꯍꯦꯟꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯀꯣ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯁꯤ ꯁꯤꯗ ꯆꯦꯟꯅꯕꯗ ꯐꯥꯔꯦ ꯍꯥꯏꯁꯤ ꯃꯣꯏꯁꯤꯡꯁꯦ ꯄ꯭ꯔꯨꯐ ꯇꯧꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯅꯗꯤ ꯆꯤꯡꯅꯗꯅ ꯐꯥꯔꯦ ꯀꯔꯤꯒꯨꯝꯕ ꯔꯦꯀꯣꯔꯠ ꯈꯔ ꯂꯩꯕꯗꯒꯤ ꯐꯥꯔꯤꯅꯤ ꯑꯗꯣ ꯃꯗꯨ ꯄ꯭रूꯐ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯨ ꯈꯔ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯄꯨꯂꯞ ꯑꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯝ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯄꯨꯂꯞ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯁꯤꯕꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯃꯩꯇꯩ ꯄꯨꯂꯞꯇꯁꯨ ꯍꯥꯏꯕꯤꯒꯅꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯑꯩ ꯃꯁꯤ ꯌꯥꯝ ꯁꯤꯟꯁꯤꯌꯔ ꯑꯣꯏꯅꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯃꯛꯇꯁꯨ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯑꯐꯕ ꯃꯕꯨꯛ ꯐꯕ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯏꯁꯥꯃꯛꯅ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯈꯪꯕꯗꯨꯁꯨ ꯂꯩꯈ꯭ꯔꯦ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯈꯪꯗꯕꯁꯨ ꯏꯚꯟ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯃꯛꯇꯗꯁꯨ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕ ꯈꯣꯠꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯤ ꯐ꯭ꯔꯣꯝ ꯑꯦꯚ꯭ꯔꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯐꯠꯇꯕ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯐꯠꯇꯕꯁꯤꯡꯗꯣ ꯐꯠꯇꯕ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯇ꯭ꯔꯤꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤ ꯋꯥꯟ